Hostel sing punami kapthokminaduna ngasi nisagi ipakta tauriba icha inau sing asi nisadagi kalhaurasi haina Chief Minister NB na fongdokre. All Manipur Bar Association ambana safong lakiba chahi humfunipan mapung farakpagi kumon thoram pangthokre. Laibaki chiraba tangka kayada logi mathau tarai haina Speaker Y Khemjan haikre. Numitara mangani chathagadauba Ayushman Bharat Pakhwaragi palan thoram ngasi Health Minister Eljen Kumar na hangdokre. Haksel gi lamda sarkar asina ahenba mityeng changli masida miyamna saugatpiu haina Minister Jen Kumar na appeal tokre. Tha asigi kuntra fawba chathagadauba Ayushman Bharat Pakhwara Thoubal Jila dasu Jila asigi Deputy Commissioner Nongmaithem Bandana na ngasidagi hangdokre. Ayushman Bharat Pakhwaraga mari leinana District Health Society Jiribam na sinduna ngasi Jiribam gi Babu Parada leiba RK Sanatombi Devi Vidyalaya dagi Irabot statue fawba walkathon ama chatkre. Helping Hands for People Manipur gi helpline number ama HPP helpline 24/7 8014330824 natraga 7005615956 ngasi Jenims ki Medical Superintendent Dr. Jitendra na hangdokre. Khongjom War Memorial Trust na sinduna lisang sit na chatharakpa kuntaruk suba Khongjom Tarpan Numit pangthokre. Khongjom Day Numit fawba yetna ringaida Tarpan Numit su yengsilakle. Senglaba ipa ipugi mongfamda Rajniti amadi party gi wangangbiganu haina former Minister M Hemantan phongthokre. United Committee Manipur na sinduna ngasi ayu kekrupata laikhidraba athauba athaubi singi mafamda langban haitha laithabagi thoram pangthokre. Ngasi ayu pung 10:40 taba matamda Thoubal District Police Commando gi kanguna mioi ama sajinaba foreign car BMW Jet 3 registration number MN04A6843 ga konana mioi ama tanjengdagi fare. Lamdam asigi pothok sing fanghangadaba showroom GERA ngasi Imphal East WANGKHEI maihobam lampakta hangdokre. Chahi khudingi pangthokpagum traditional Thanksgiving festival ama oiriba NAPTHAN ngai lisingani taramapan ngasi Langol gi tarungda leiba Rongmai Naga Baptist Association Center Church ta pangthokre. District Administration Bisnupur amasung District Police na punna khusamnaduna BETI BACHAO BETI PADHAO haiba laingaki nupi macha singi thak wangkhatnabagi pandamda paikhalak liba thorang singi sarukamo oina ICHANUPIGIDAMAK haina mingthonba half marathon ama ngasi district asigi SP Priyadarshini Laishram amadi Moirang Municipal Council ge chairperson M Romi Balana lamthakre.